Hello ma'am ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯈꯔꯗꯤ ꯊꯥꯡꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯃꯔꯝꯗꯤ ꯑꯩ ꯌꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯍꯣꯡꯉꯦ ꯊꯣꯏꯔꯦꯡꯈꯣꯟ ꯍꯥꯏꯕꯗꯨꯒ ꯍꯣꯡꯉꯦ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯒ ꯑꯁꯤ ꯊꯥꯡꯒꯠꯄ ꯉꯝꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝ ꯑꯃ ꯂꯩ ꯃꯔꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯖꯤꯔꯤꯕꯥꯝꯗ ꯃꯤꯑꯣꯏꯕ ꯇꯔꯨꯛꯈꯛ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯤ ꯈꯔ ꯑꯉꯥꯡ ꯊꯥ 9 ꯁꯨꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯊꯧꯔꯝ ꯈꯔ ꯆꯠꯊꯔꯨꯔꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯑꯗꯣ ꯀꯨꯀꯤꯁꯤꯅ ꯌꯥꯝꯅ ꯐꯠꯇꯅ ꯉꯁꯤ ꯑꯁꯨꯝꯕ ꯐꯤꯕꯝ ꯇꯧꯔꯤ ꯀꯨꯀꯤ ꯑꯁꯤ ꯑꯗꯣ ꯒꯣꯔꯃꯦꯟ ꯊ꯭ꯔꯣꯗꯒꯤ ꯈꯔ ꯃꯣꯏꯁꯦ ꯆꯩꯔꯥꯛ ꯄꯤꯕꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯈꯔ ꯊꯥꯡꯒꯠꯆꯔꯦ ꯑꯗꯣ ꯉꯁꯤ ꯑꯅꯧꯕꯁꯤꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯅ ꯇꯟ ꯑꯣꯏꯅ ꯈꯔ ꯆꯥꯔꯒ ꯊꯥꯡꯒꯠꯆꯔꯒꯦ ꯃꯌꯥꯝ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯑꯩꯁꯨ ꯌꯥꯎꯔꯤ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯤ ꯉꯁꯤ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯕ ꯉꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯔꯥꯡꯗꯣ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯗꯣ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯗꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕꯗꯨꯅ ꯏꯃꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯃꯌꯥꯝꯕꯨ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯈꯪꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ Bye ma'am.